ngase phong tongan Manipuri sifong singdagi amasum thokiba thawdo wathok singdagi maroibi I pausing khongasaraga Manipur top channel gi maikedi mayam na thamjagi anmada naharol thawdang na pauksi da phong maroiba paukhra mak thangkhomang ain gi sapsabe action lakhatkani amasum pressure saloi memari amasa amana kamdauna state da sanglakibano haiba asawu wahangni se minister lamdamasi santi thugaina bo honariba mak thangkhomang ain gyoiba sapsaba thabak lokhatkani pressure saloi memari masaman matokram state asida sanglakibano haibasi asabu wohang ni haina se minister in berena ngasi ma ki office secretary ta pangtukiba paw mpham amada phongdokre se minister na makatana haibada ma thangam hawkifna social media lamdamasi santi thugaina bo honarakpagi dama ma ku fatkibani lo na ma ki matakta sapsaba action logani social media da haining bo hai wata kya haidru thagat pigi mioi kya fakre mak thangkhomang hawkif allies mak hawkif khakta fabanati lengak sasan gi thabak singna kanamatana ye kai thingai pe piroidabani lo bu mokutta pairaga tawning yaroi government na hairiba sing adu balance tawgani Manipur gi history khangna mapan gi lakpa kharana social media ra apun masaktam thugaina ba masum ungkhatna ba thona ba hona ba gidama mak thangkhomang fakibani mapandagi sanglak Manipur gi apun bagi saktamda mithingai oina thabak tawri pamiya ma fagat pada lamdam sida kuinadagi laminaraglaba isil inaw singna waro watobigano cyber crime gi thabak hanadagi hena kan khale social media ra apun bagi saktam thugaina ba khonari bisingi record lokhatuna FIR lokhalagani adugumba fazadaba communals oiba amasum furup masel gi marakta khana sainaba thoknaba wahi wata thagalibising adugi marakta gi kanaguma singna tungda sarkar gi thabakna sangna bo khonarak pa yauragadi makhoina tawkiba aranba thabak sing adugi FIR aduna thabak khalabasu police verification sauna akai boirakani sarkarna lepa leitana minute khudingi monitor tawri sarkarna community ama kakta yengba tawroi nation asigi oina amasum state pumbagi oina yenglaga thabak tawgani sarkar sina kanagumba amatagi mayukta leite adumapu santi thamna bo honariba thawong singda akaiba pirakpa natragana community singi marakta nungsinadana ba silakpa natragana state ki mayukta leba miyoi singadugi mayukta sarkar sina sapsan lagani mak thangkhomang hawkifasi Myanmar based of organization amagi president mak thangkhomang si International Human Rights Association Myanmar in charge haina maki Facebook amasung WhatsApp ta loina ibani masi aina lana haisimnati Myanmar da thabak toba organization amagi miyoi amana mataw karamna India da amade Manipur da sanglakibano haibasi asawo hangni se minister ama oina maki mathaudi nation asibu kanba amasu state asibu kanana bohona bani aikhogi lamasibu thugaina bohona riba miyoi ama thadokadabani haina pressure tawbada saloi lamdam sida jati kangluk singi marakta nungsi sanana hingminari ngai sayakta mapanigi sanglakpa miyoina lamdam sigi apun basaktam thugaina bo honarakpada sarkarna tumina khak yengduna lairoi maihorol gi laminaraglaba jati furup singi marakta mapanigi sanglakpa kharana singsep thaduna apun bagi saktam da wakai suduna apun bagi saktam thugaina bo honarakpa yaroi lamdam sida lairiba jati kangluk sing punna nungsinana laigani apun bagi saktam kahendana thamnaba mapangi itil sanghandana ba jati kangluk khudingmakna punna khona minasi ma thangkhomang natana Manipur gi apun bagi saktam da akaiba pina bo khona ba masum santi thugaina bo khona ba miyoi kya mamang nu phap lekre ma thangkhomang khaktana te Erendro journalist Kishore Sans amasum handakta Congress ki spokesperson Syam Soron police na fogat ki lekre ain gi matungina maralai bising fogat pani haina su paus na fongdoraki atopa pawmadana NSNIM na center ki offer reject tawkhibadagi naga peace process ki maraiba tambangamdaba phibamda lairi NSNIM ki maikeri gi naga national flag amasum constitution gi wapamasi yaudrabadi yabangamloi hena center khangan khibadagi naga peace process ki maraiba asi tambangamdaba phibam amada lairi NSNIM gi maikeri gi naga national flag asi cultural flag ni haina central government make sing na thamkre naga national flag asi naga political identity ki symbol ni haina NSNIM gi news bulletins Nagalims voice ki editorial mayek singna pali center gi makedi gi naga national flag asi culturals peoples khaktamak sejana gadabani naga constitution gi wapam asisu Indian constitution da akai belaigani haina phongdokhiba ga mari lainana NSNIM gi makedi gi wapam asi phongdorokibani
English ingani taraga mangar framework agreement sign taunuhiba duda Prime Minister Narendra Modi gi maikei digi agreement asi yamna itihasik oiba mani masina Southeast Asia da khwai digi sangna insurgency movement gi ihawasi waroisin purakpa ngamlagani haina phongdokhibani Innocent ayam gi maikei digi framework agreement adu mataukuramna Prime Minister na handle tawbagi haibadu yamna kupna yengli Center gi maikei digi Hainabi ama oina naga issue asida namthak tawribasi yaningde Central Government ki maikei dige asiguma namthak asina sei kunga manga subna satharakiba Indo Naga political stock asi hena khudong thiba phibam amada mayona hale Center handak tungan ba naga lusingba singa wari sanakhiba maram oiraga Nagaland political activity amasum naga settlement da ahom kaya malaide Nagaland gi Deputy Chief Minister Yantungo Patuan gi maikei naga issue gi waroisin purakpa ngamdrabadi Norok ta satkro haina phongdokladuna naga issue gi waroisin purakpa pamdribasi miyamdagi lanthum khairaga nungaiba punsi ama lenba pambagi ne haina phongdokhibani haina su pawksna palakli atopa pawmadana Abdullah Mihad yaningda ba phongdoktuna moijingda huwakat mi phamphangkhre Yaripok sangam dabidagi kori mayum Abdullah Mihad yaningdi miyarasiga sumalangla langjina thubra puthu o haiduna ngasi nungtil moijing mina kaithil miyamna wakat mi phamphangkhre wakat mi phamadura Abdullah Mihad yaningdi marale bising serak piyu Abdullah misiga asuma phangna ba hona bada moijingi miyamna lepli LPGC sak thungna bani Abdullah mai thana banati haibna simga thaba plate ka sing painaki miyamaduna Abdullah misiga asuma puthu o haiduna khulaw ka sulawki Ittihadul Ulama amasum Jamiyatul Ulama thobal moijing na puna silaga pangduki buwakat mi phamadura tungan buwarep kharsulokhi warep singadudi Abdullah gi misi si haksina lawbaga loinana yaningna ba phongdokpa misi siga mari lainana lenga ki authority singna satharak thabak thoram singda mateng pangba Abdullah gi misi si da thobal moijing digi yawi haina senari bising amasum atopa senaba sing yawramla basu makoibu boycott togani makata na misi siga mari lainana jesina changsilakpa khongjang sing Ittihad Ulama amasum Jamiyatul Ulama thawal moijing loinana khulasigi mi khudimangna mapung fana mateng pangba haina su waremna kibaga loinana Abdullah gi misi sida lenga ki maikei digi athubura achuma langla langjin puthopiduna ahak pasarak pibiyu makoiba fangsi tabiyu haina haijaba haibna singmani wakan mi phamadugi saruk ama oina laikhidraba Abdullah abu sembiba mapugi nakta inasingna lehenbina ba madi ma ki misi siguma amata makhata na thon bidana ba haiduna ngasigi wakan mi phamadura saruk yakhiba punamangna taibang sembiba mapura khurumjaki tungna pawmising unabada Ittihadul Ulama thobal moijing gi convener MB tarik ahamna hai Abdullah gi miyarasi yamna tamthiba mawongi mihani ma ku mihat pasingaduna tamthina hatpiraga matungna amukasu masadu mai thadopibigi khudam phangi asiguma miyarasi Ittihadul Ulama amasum Jamiyatul Ulama thobal moijing haksina lawi tungda asiguma miyarasi lamdamasida amukana thoktuna balangana akan me action lokatpiu jesina changsilakpa khongjang sinda lup ani sina amadi moijingi miyamna mapung fana sakot kanaki amaramda Abdullah gi misiedu yaningda ba phongdokpu oina Jamiyatul Ulama kaibung amasung kaibungi club manga haibadi UYEDA KWSDO KYDC KWUF KMDA ga loinana miyam gi ba asu mass protest ama maira rally ama ngarang yumjikasi numita pangthuki haina Jamiyatul Ulama kaibungna thadurakpa sirolama da suhaidi makasa tharakpoina sanalewa ki poxi da phongba pawkra myamna thamjage MLA da PCCF ki pakhum Reserve Forest Hill Area Committee gi makhada lete Dampi Reserve Forest Area lam khopsin basing takthokna ba lenga na notice issue tawkhibadugi matangda Saikot Assembly constituency gi MLA Paulian Lan Hawkifna Minister da irakhiba sirol amagi pakhum piraduna Principal Chief Conservators of Forest Dr. MK Joshina Reserve Forest Hill Areas Committee ki makhada leite haina phongdokre pakhum Sirol Sinhai, Manipur gi umangi lamgi saruk khopsin basing lengangna haksin lawbaga loinana makoi gi matakta lokhatpam thopa thabak lokhatnaba amasum lam khopsin libising takthunaba divisional forest officer singna khangankhre reserve forest yawno umangi lamda lam khopsin ba sina Manipur gi umang mangsilongna bagi masa amo hengani lam khopsin ba sima Indian Forest Act 1927 Forest Conservation Act 1980 amasum madugi makhada CM kiba rules sing violate tawani masi lengangna tarana lawdi
Umangi lamda lam khopsin basing asibu thingba masum takthokpa haibasi DFO singi taudaba yadrapa mathongni DFO Susampuna Dampi Reserve Forest lam khopsi libisingi mathakta sokos notice thakre masima umang kanana balaiba ek amasum rules ki matung ina DFO Susampuna maki tofom thokpa thaba taunaba sinakhi bina hana pali Dampi Reserve Forest ki matang notification thokibaga mari leina hai Dampi Reserve Forest asi kumja English nga samapan yangkai ga matoi August ni panda thokiba gazette notification ki matung ina lakthokibani masigi management asi pung mapungoina DFO Susampura masuk Indian Forest Act 1927 Forest Conservation Act 1980 amasung masigi makhada pidiba rules sing na tawani Supreme Court na writ petition case number 202 of 1995 ki mari laina na pikiba order ki matungina Forest Conservation Act 1980 ki section 2 gi na piriba provision sing asi forest punamakta loina sanagani masida legal status natragan reserve forest protected forest amasum unclassed forest lamgi mapu oiba oidabegi wafum leti maramasina lam khopsin basi ek asibu khungauna bane umangi lamda lam khopsin basing adu court asina matam gi order piduna takthokpa laikhrabani hainisu paws na phongdorakli atopa pawmana mark ti hawkif ngasi imphal puraklagani manipur khundaminariba furup masel gi marakta lana longnaba yaba masung kanglu masel gi marakta nungaina da bathuanba yaba post camera thakatpagi dama imphal police station gi timamana new delhi da fakiba dr mark ti hawkif haing imphal puraklagani thajab yaba maphamdagi phongba pawnai delhi gi Metropolitan Magistrate na transit remand pikraba tungna mark imphal da hayeng puraklaba matung ikan kanada na chief judicial magistrate imphal west ki court puthokadori pamda bathok thuandana ba police na section tharang local kare sohaidi atopa pawmadana Abdullah Misi gi general strike ki khongjang handokre hawkiba tha sigi taraga turukta mamanaba singa sak sanana ba sakibadagi thiba khangdan leraklaba matungna sibaksang oina turel dagi phangkiba yaripok sangam dabi makhale kai digi kori mayum Abdullah se kunga mga apokpa laikhidraba MD Abdul Manaki Misi gi mari lainana sem ki JS na kaukiba pungni funipan gi general strike handokre pausna JS na hayang iktagi hauna kaukiba Manipur pumbagi general strike adu ngasinungthil JS gi mihut singa chief minister gu unaduna wari sanabada yanaba purakpadi handokibani chief minister gu unabada saruk yakiba JS gi convener Ayub Kodina permission naki Abdullah gi Misi gi asum langlalangjin phangbinaba satharakpa khongjangda corporation pibirakhiba CA opuna maputhakasari mangna makhatan hai ngasi gi wari sanabadu chief minister gi maiki digi Misi asigi langla langjin thigatun numit humni gi manungda asuma wayel fangalagani hana sapsaba pirakpadagi general Israel matam khara handopagi firem JS na loropani makhatabra kariguma thajabadu thabakto onthoraktaba tarabadi tungda satharakpa khongjangda CSO sing hanugumna corporation pibiyu masigaloina na hauji mokta leriba laikhidraba Abdullah gi asiba haksang su lawruga arobi mathomangam pangtholagani sohairi atopa pawmadana Khangsim village the market set sabigi wohauda thokiba thaudok lebak thibani village authority masi block Tenopal district ki manungsana leiba Khangsim village ki bazar area ra thokiba thaudo do thoningdaba amadi khoaidi gi lebak thiba thaudok ni haina Khangsim village authority ne thadorakpa sirol amana hairi sirol duna hai lebak thiba thaudo do Laising Action Committee ki miyoi singni haijaba miyoi khrana Khangsim village ki bazar area da bazar shaningba amadi Khangsim village authority na sariba market set adu sanganabagi panamda lakhibani aduba village asigi nupi singna thawong adu thinglubadagi thuaningda bakhana senabagi thawdo do thokibani thawdo adu ra Khangsim village ki women society ki president amadi member yona miyoi manga asu opanangkhibani thawdo si thokraba matung numidang wairam pung mari makhairam tarakba matamda yamlaba miyam amuk laktuna khulasi chairman bu thirakhibani chairman thiba phanglaktabadagi maki masanupa phaduna pukhibani masigi matung tarakpada Kaksim district ki SP amadi Tenopal district ki SP ki apun khutpu amana kanna honaduna phajingraba miyoi du tekta kaidana kanba ngamkhibani sirol sina hai Khangsim village asi deputy commissioner Sandelna 1974 gi December 6 da masakhangrabani Laising Kulen gi sip amadi ate akoi khul singi sip yaunu yefa thauzal pi na duna mapung fa ba khul ama oina laibigi thoram su 1981 gi December 15 na pangthokrabani Khangsim village na haujuk phawbada NOCP pinakhiba Laising Kulen gi sip amasum ate atopa khul gi sip singi puksel saw amadi thauzal adubu ikai khumna duna lagli
Hiram asida district administration tengnopal amadi mari lenaba authorities singna ahenba miyeng sangbiduna kanglu masel gi marakta nungsi sanana hingminanabagi waroisin purakpada mateng pangbiu haina su apel tarakli atapa huyelan pau fong maroiba pau khara election petition tare high court na makhata woyel gi matam lepkhre MLA kunga mapani matakta file torkiba upon ba election petition kuntraga torki manungda ngasi high court of manipur gi tungan ba pen singna election petition tare lakhatuna khanakiba loina petition singa sigi makhata ba woyel sathana gi matam lepkhre ngasi court asigi tungan ba ben singna lakhatuna khanaraga makhata ba woyel gi matam pikhiba election petition singna oinam lukhoina MLA Kurizam Lokiana Masum Atopami Amagi Matak file Torkiba election petition number 19 of 2022 gi Makataba Wayel Matang Thagi Anida Pangtok Nava Lepkiba Loinana Moirang Tim Okendrona MLA Radesha Mamasum Atopami Anigi Matak file Torakpa petition Gina respondent number 1 Uribe MLA gi Maikeda Lepkiba Senior Council na written statement PV na Matam Nirakpati ko na Piraduna Makataba Wayel Matang Thagi Taraka Mangada Satanaba Lepki Zotin Waikomna MLA Kumuksum Zoy Kisanam Sum Atopami Amagi Matak file Torakpa election petition number 12 of 2022 gi Makataba Wayelna Matang Thagi Tarakaturta Satanaba Lepki Aduga Ken Raikhana MLA Kimnyo Hawkif Hangsing Masum Atopami Taruki Matak file Torakiba election petition number 34 of 2022 gi na respondent number 1 gi Makeda Council Amata appear Toraki Drabasu Kona Matang Thagi Tarukta Satanaba Lepki Aduga MLA Ram Muibagi Matakta KS Mingyauna file Torkiba election petition number 36 of 2022 gina Makataba Woyel Matang Thagi Taragamari Pangtuna Lepki Kona Ngasi Aniraksubu in a Lakatuna Kanakiba MLA Ngurusang Luramasum Atopami Amagi Matakta Saltolians Amoamasum MLA Usam Devian Matakta AMD Payurahim gi election petition Suyaukiana Paus na Fundurakli Makasa Tarapo in Isel Express the Fong Matopama River Paukra Sahi Ani Hena Tingzilurov Indo Memar Friendship Get Hanganava External Affairs Ministry na Kangalakre COVID-19 license Handura Kibana Maramoiraga Sahi Ani Hena Tingzinduna Lakibi Indo Memar Friendship Get number 1 amsum number 2 Hangduna by External Affairs Ministry Joint Secretary DM Sumita Fandana Satliva Thasigi Kunda Ayub Sirol talk to the Manipulenga ki Sip Secretary Rajesh Kumar Kangalakre External Affairs Ministry Sirola Dugi Matungina Mori the Leva Integrated Sec Post Amukhana Hangdok to India Musu Myanmar Gimarak Lalon Etik Taunabiki Tabak Horgani India Langana Kumsing English Ganiga Kungi Mars Tadagi Hona COVID-19 Lesson Lakshin Navatam Kiba Lockdown Maram Oiraga Hariba Getting a Matam Sang Tingzinduna Lakibani Myanmar Langaki Makedigisu Mori the Levi Indo Myanmar border Getting Hangduna Buapam Pukalaki Begimatungina Kong Tangasi Pekalakibani India Masu Myanmar Gimatata Lalon Etik Taunabiki Tabak border Getting a si Hangdok to Amukhana Sataba Horagani India Lenga Masu Manipur Lenga border Getting a do Hangana Pidebasi Lobani Pibamasi Yenglaga Integrated Check Post ICP Mori the Labor Gate number 1 Hangdoktuna India Masu Myanmar Anigi Marakta Lalon Etik Horagani Adumoinama COVID-19 Gamari Lainana Tamkiba COVID appropriate behavior Singda Ngana Sakadabani Heidi Hensu Paus na Fundurakli Makasa Tarakpoina Topa Pawamana DM College of Science ki Eastern Gate Hayang Pawgi Manungda Hangdrabdi Mahirui Singna Thugaigadori Dana Manjuri University DMU ki Manungda Lariba DM College of Science ki Eastern Gate asi Hayang Pawgi Manungda Hangdrabdi Mahirui Singna Namduna Hanglagani Haina DM College of Arts ki Desam Unit Council ki President Rakesho Kaisamna Fundurakli DM College ki Gate asi gi so Thugaigani Haiduna Ngasi Mahirui kya Thulaktuna Irang Hoki Tungda DM College of Science ki principal na Mahiroi Singa unaraba matungda hayang phawgi manungda application ama thajilau hayang adumak hangani haina ngasi principal gi makedigi thajaba pirakre hari hiramasi gi matangda ngasi pawmi singda Rakesho na phongdokibada saliba tha sigi hawkiba kungi marida DMU gi BC da Eastern Gate asi hangbiu haidun application pisingkre adubo ngasi phawbo tumina laisin kibadagi ngasi gi iho si Mahiroi singna horakhi Mana Makata na Fongdokibada, Hairiba Gate Asigi Nak Yeta, DMU gi Mahiroi Sing Lairiba, Hostel Sing Kudamoina, TBCI Girls Hostel, Nupagi Madi Nupigi, Ademzati Hostel, MBC Hostel Amadi, Second MR, Quarter Sing Bukiama Lady, Loina Eastern Gate Asi, Tingzin Kiban Maramueraga, Irai Lina, Satpayaba, Mapamasida, no Magi Octobera, Hundunas Anari.
Dana Manjuri University Makada Laiba College Singasi Administrative Block 0 kilometers radius Laibana Maram Waraga University Asina Piriba Education Asi State Asigi Kasin Kuya the Laiba Lairaba Mahirui Amana effort of Namde Amadi arrive among the across the Wusungam de Hanamak Makataki Amaramda Langana Piriba Education City Magi Nagarik Singdam affordables Hengatavani Amadi Yam Live among the accessible Hengatavani Siguma College Sing Sigi geographical distribution ki uniformity Laitring Sera Sida State Sigi Athawata Pamsing ki Latuna Renama the hostel Lady Satra Mada double expenditure gi situation Ama Maram Sadana Taubiba Silebaktibanaki Loinana Mahiroi Singda line education si across the Honba Hive Amalai Sida Sigum issue Masa the Mahiroi Singda Kudong Sada Bameona Haliba Si Madile never sing the Yang Sinbio Mahiroi Singi Kudong Sada Basi Yang Biduna get a si Hangbio Hain Magnasu Madile never sing Puming Sing Slakli Ato Papa Mana Nupimasa Maga Selfie kapminaramba say Kungo Humdoi the ngairiba Ozama tamthina phudakhr Asamgi Baska district Manux and a labor mapamama the Yam Nungaita Patodo Moinanga si Sahi Kungo Humdoi the ngairiba Nupamasa Manamaki Kangnava Nupimacha Puna Selfie kapminarambagidama Mapamadugi Miam Sangdu Nupamasa do tamthiba Mona Fusera Krehadi Taudo si Sayola si Hawkipa Nitokaban Mita Asamgi Vox district labor private institute amada computer gi oza oiba Zoitis dasna maka thabak tawminaba amadi maki marup oina sutinaba aduga atopa community gi nupi amaga selfie kapminarubadigi thokiba wathukni hairi makoina selfie kapa loiraba matung ngahak leiraga mafam adugi miyoi sing tapna computer center aduda sanction horaki loinana maki mobile phone adu tumina satokraba matungda Zoitis das pu atokpa mafam amada puduna sakraga makpu saina kyarak hana kanduna tamthiba mona furakibani tanza aduda nupamasa adugi apokpi mama laktuna maki mathuai di kalhauki haidi laikai adugi miyamna tamthina otnai biba amadi phubuda soklaba nupamasa adugi haksang tariba dakpham singadu miyamna yenglaki haidi thaudo osigi mari leinana soklaba nupamasa adugi imung manungi miyoi singna asamgi vaksa district liba police station aduda kudakta FIR ama launch tawduna thaudo adugi asum aran thidona ba wakalaki haidi FIR adu fanglaba matungda BBF ki siv agrahama muhilari na phongdorakpada sanbari da thokiba pamdaba thaudo adugi matangna akan mamong yaningdaba phongdopaga loina thaudo adu selfie kaktang lawrubagi wafam nate selfie tawribadugi marumda khunjasingna tawge yauna tawba mawong amai yawri madugi damak police na sab action lokhatkani haina su phongdoki haina pausna makhatarakli Lushilak point at top of Palm, Housing Paliba, Pakistan Langa, Kimayok, the Sangshilakiba Konzang, and the Hingsa Tulaktuna, Hanagi Minister, Aso Apanankre. Thasiki Kungatrukta, Pakistan, Housing Langa Paliba, government, Sigimayok, the Hanagi Prime Minister Imran Khan, give protest, really, Masanabokonarapada, Police Amadi protesters Singi Marakta Akan Makutonaba, Amada Pakistan Hanagi Economic Affairs Minister Omar Ayub Khan, Aso Apanankre. Palibalenga asibu yaning daba phongdoktun Imran Khan lusing yam laba mihoi singna Pakistan gi Islamabad khongjang adu mak supporter singna sangsinna bu hona rakibani ningsing bu ya Imran Khan mamang gi April thada Prime Minister phamdagi thajabagi motion na maithi duna pham ta hraba mihoi maki khumbu singa loinana Islamabad ki diso area santi oina protest rally ama satuna Pakistan da Anoba Mikalama Amukana Pangtona demand Taroduna Satpa Kongsat Amagi Manunda Kanasa Nabigi Taudo Toki Benesuhari Imran Khan gi protest rally asi hana athing baleram labasu Pakistan gi Supreme Court rally edu satpa yabi ayaba national capital fawba satnabigi ayaba phanglaba matung khongjang adu sangsilakibani mafam adu yoksilakpada Imran Khan bu yadaba miyai kyana national capitals yorakpada athing bu pirakhi khongjang adu gi manung san Imran Khan gi lengak lairingeda minister gi phampuramba Omar Ayub Khan saruk yakibani sohari Pakistan tahari insaf ki lusing basi maki haksang amadi koki sarukta aso apanangki thaudo aduga mari leinana hana minister oiramba Omar Ayub Khan maki Twitter thagalapa world amada aikoina gi mayokta matam pumbagi oina lepa pamlabasu aikoigi khongjang asibudi kanana su thingba ngamloi haina su phongdoki haidi adu hausi koina di mayam pau se matang se lusinjarage amasum pathoksa ki brusur ki plan ki ba kya yaur su mayam nga pigani amasum matam ge ba maru bi pau sing su mayam de lepa laitan update pi jaraki haina channel sigi mekedi ki thamjari and thank you